Education amadi Health Minister yauna Minister taruk lathokre Congress tagi changlakhiba ex MLA ani BJP gi MLA ahum wasak lawkhre State asida leiriba BJP gi nongthonba Biren Singha na lusingba lenga kasida Cabinet Minister oiriba Education Minister Thoksom Radesham amadi Health Minister Langpok Lakpam Jayant Kumar Singha yauna punna Minister taruk latholaga Congress tagi nongna changlakhiba ex MLA ani amasung BJP gi MLA ahum punna manga Minister oina ngasi wasak lawkhre ngasi nungthin Raj Bhavan da pangthokpa asamba thoram amada Manipuri Governor Dr. Nazma Heptullah na wasak lawkhraba nauna Cabinet Minister oirba miyoi sing adudi Wangkhai Kendra gi ex MLA Okram Henry Wangoi Kendra gi ex MLA Oinam Lukhoi BJP gi Lamsang Kendra gi MLA Sorok Khaibam Rajen Yaskun Kendra gi BJP gi MLA TI Satyabrata amasung Thamlon Kendra gi BJP gi MLA Bungjagin Balteni Raj Bhavan da pangthokhiba Minister manga wasak lawbugi thoram aduda Chief Minister N Biren Singha Minister amasung MLA sing Chief Secretary DGP LM Khote yauna civil amasung police ki makok thongbo official sing su saruk yaki BJP na lusingba chungchina balenga kasidagi mafam lawthokhraba Cabinet Minister taruk adudi Social Welfare Minister BJP gi Kangpokpi Kendra gi MLA Nebja Kipken Education Minister BJP gi Hairo Kendra gi MLA TI Radesham Agri Minister Surachanpur Kendra gi BJP gi MLA B Hankhalian Health Minister Kaishamthong Kendra gi NPP gi MLA Jayant Kumar Tribal Affairs and the Hill Minister Tadubi Kendra gi NPP gi MLA N Kayasi amadi Cap and PD Minister Langthaban Kendra gi LJP gi MLA Karam Shyamni aduga topa pawmana MLA pham thadok langkhiba BJP lenga kasibu kannanabani CM Biren Manipur gi luraba madi siraba tanja sida Lilong Kendra gi Congress Party da vote karaklaba matung MLA gi pham phawba thadok lamkhiba adu BJP na luching level nga ka sikanna bani haina Lilong Turen ahanbi Lilong litan makhongda nauna sangaga dawa RCC bridge gi ngasi urep uyung tambagi thoramda Chief Minister nongthomdan birena phongdokre thoramadu da wangangla duna Chief Minister na hai Lilong gi litan makhongda matamga chunaba RCC bridge ama sana balenga ka sina khannarakpa kuirabani Lengang matam sang na khannarakba matung miyam gi darkar taba du yenglaga asi mafam asida RCC gi bridge asi sana ba phirep lawropani hojiki matam asi political bhasan tawduna leibagi matam natte hojiki matamda mathau tariba si miyam na midna uba ngamba chawkhat thorangi thabak paikhatpa aduni haiki Makata na si Minister na senja thumja gi matang da paladuna haikibada lamdam asidagi senja thumja muthanaba honabada miyam gi thodang mathau tari Mari Lena Singda, selfie Jadrabadi, Tabak Amata, Wairero Hainam, Mia Marakta Kanava Yoribasi, Hana Tadok Batai. Kanagumba, Masagilam da qualify Oiba, Mishakama Wergadi, Tabak Pangbada Kanamatana Timbangamloy. Maramaduna Senja Tumza Mutachi Harabadi Ishadagi Hana Hoba Ama, Changi Haiki. Nasigi Tauramadu da Lilong Kendra Hanagi MLA Abdul Nasir, Commissioner PYP, PWD gi Chief Engineer KSTM Yauna, Miokiasu Saruyaki. Arobada Popular News Reader ki video yang biri bukuding mapu thagat chari.